ngasi phongkiba tongan ba nungthil paukse kharagi collection miyam da khudol tamjage MHA na Kuki gi luchingba Singa Ahumlak Subah Oina Wari Sanakhre sugi ground rule semdokpagi matangda kupna khanakre haiba nungthil paukse gi chipong ama oiriba Royal Kati dagi lakhotcharaga thamjabani Ministry of Home Affairs MHA gi official singna Kuki insurgent group Singa Wari Sanakhre Ahumlak Subah Oina nakal anina Wari Sanakibada suspension of operation su agreement ki ground rule sing semdokpagi matangda makata na khanaki haina tribune da phonglakpa report amana hairi haukiba June mapan amasong June taraga tarukta nakal anina Wari Sanakibaga loinana Manipur gi highway sing miyambu aki khanglaitana chathok chasin yahanana amasong logi wamoda pairiba khulai sing surrender tawbagi matangda kupna khanaki kumja 2023 gi May thadagi hauna Manipur da kanglup ani gi marakta hana sunabagi thodok thokraba matungda nakal ani gi marakta yashinaba puraktuna ingtappa phibam ama lehenabagi pandamda MHA na mitai gi CSO singna Manipur gi mafam punamakta miyam aki khanglaitana chathok chasin tawbada yahangadabani haiba wafam yauna tongan ba demand kaya pukatki Kuki luchingba singi makaidagi di legislature leiba union territory ama semgadabani haiba wafam taksinduna lakhi Wari sanabada yaukiba Kuki luchingba amana tribune da phongdokhibagi matung ina June mapan gi matung tarakpada center ga Wari sanabada singthaningai oiba muongda kumang choksinba ngamle atuba matamda Kuki singna taliba demand phanglagani haibagi thajaba leire hairi kumja 2008 gi hauna center ga pistok tawduna lakliba Kuki militant group singi designated camp ayamba mitei singna namna kundaba mafanga naknana leiba maramna sugi camp sing hondohan khinabagi apamba maikai kayadagi phongdonarpa leikhi Ministry of Home Affairs nasu su agreement ki ground rule sing review tawbaga loinana tha asigi manungda mitei amasong Kuki luchingba singa makata na Wari sananabagi thorang lokhalakpa yai haina thajanari kumja 2008 ta kuyak pina kiba su agreement asi sahi khudingi sangdoktuna lakhi adubu kumja 2024 gi February 18 da Manipur lengangna nakal ahungi oiba agreement asidagi tokle haina lauthokhi kumja 2008 ta kuyak pina kiba su agreement ki ground rule singi wangmada Kuki militant singna hingsa gi oiba thorang kaya lokhalakpana maram oiraga Manipur da kanglup ki ungkhatnaba thodok thorakpani haina hana gi chief minister N Birena kayarak hanna phongdokpa leikre Ministry of Home Affairs na korokpadagi Ahumlak Subah Oina ngarang Wari sanakibada Kuki gi mekaidagi United People's Front UPF amasong Kuki National Organization KNO gi makok thongba luchingba kayana saruk yakhi Ministry of Home Affairs ki mekaidagi na Intelligence Bureau amadi Ministry gi makok thongba official kayana saruk yakhi UPF amasong KNO gi cadre disingani ga chanirom singi district singda hangdokpa tongan ba designated camp taraga mari da thambaga loinana cadre amamamda tha khudungi lupa lising taruk stipend oina piduna lakhibani hojik tokliba wathok ase losinhanabagi pandamda su agreement abrogate togadabani haina makai kiyadagi taksilakpa laikre makatana official secret ek ngakna chattaba sing akanba cherak phangadori lengaki arun athum ngakna chatnaba mari leinaba official singda GAD na section warol p kreari lengaki maru oiba official document sing section na thambaga loinana arun athup sing ngakna chatnaba Manipur lengakna mari leinaba singda akanba section warol p kre Manipur lengaki General Administration Department GAD na thokiba chirolamagi matung ina hojik thabak tawriba amasong thabak tagi pota kraba miyoi kharana lengaki arun athup sing lebak miyam da khangan bagi thong thengnare hairiba thong ase Central Civil Services Conduct Rules na 1964 gi rule number 9 amasung 13 ga loinana Official Secret Act 1923 gi section 5 na yadaba thong ni hanadagi chanaduna lakliba legal provision sing asigi wangmada kanagumana thabak tawramba thengnarabadi logi oiba matik chaba action lakhatkani lengaki employee chenaramla kana chanaba rule singi makada mathau taba disciplinary action lakhatkani haina GAD gi chirol asina mayak sengna pali GAD gi chirol asida public sector undertaking PSU autonomous body sing board society agency commission government aided company amadi university sing yauna lengaki loisang punamakna thabak tawriba employees singna karigumba phibam amatada classified document sing paisinduna thamba natraga sizinaba yaro haiba akanba ufamsu lengaki chirol asida pali national security ka mari leinaba information punamak section na thambagi tangai phadaba leiba maramna leibak asida official secret act chatnaduna lakhibani ek asigi mayokta thabak tawramba thengnarabadi hairiba miyoi adu logi matungina matik chaba action lokhatpa yai haiba wafam ek asida mayek sengna pali national security gi wafam ase yamna maru oina launaba tarabasu tongan ba civil liberties group amadi media organization kayana official secret ek ki mayokta yaningdaba wafam kaya phongdonarakpa laikre ek ase aranba muongda sijinaraga lengaki asoiba amadi aranba thorang sing miyamdagi lotchinduna thamnaba hotnaba yaure haina civil liberties organization kayana maral sirakpa laiki adumoinamak national security da akaiba thongadaba leirabadi ek ase mapung phana chananba tangai phade hairi makatana laying bagi mingda doctor na private part kakre hairi Assam gi silchar da
leiba hospital amada layengduna lerakhiba Manipurdagi miyoi ama doctor na biopsy tawgadabani haiduna masagi ayaba yauduna pinunggi hakchang kakre haina report amana phongdorokli pinunggi hakchang kaktat pikraba miyoi adu mahak layenglabi doctor adu ki matakta complaint fine tawkre Jiribam district tagi Ati Kumar Rahman kauba miyoi adu pinunggi hakchang da infection tarokpadagi Silchar da leiba private hospital amada layengkhibani miyoi aduna file tawkiba complaint adu ki matungina mahak layengliba doctor aduna makal kaya gi test tawlaba matungda chingnaba khara leibadagi biopsy tawnaba khangalakhi matam ikan kanadana mahakpu operation theater da pusilaga masagi ayaba yaudana pinunggi hakchang kakthakibani ahanbada mahak pinunggi hakchang kakthakre haiba masana khangjakide operation loiraga dressing lokthokba nimitta private part yarong kitabani hairi masagi private part yaudre haiba he khanglakibaga mahakna doctor sinha kauba mahakpu layingliba doctor aduga kayarak hanna unanaba honakhi adubu hospital gi administration ga doctor aduga unabagi khudongchaba phangankide maduna maram oiraga police ta complaint file tawgibani hairi maduna maram oiraga police ta complaint file tawkibani hairi makhatana lamjing maira Robin Hood laikhidabagi ningsing thorom miyamna saruk yabiyu hairi July 9 da pangthokadoriba lamjing maira Robin Hood laikhidabagi 10 suba ningsing thoromda lamdamasigi miyoi kudimak saruk yabiyu haina Joint Committee on Inner Line Permit System JCILPS na phongdorokli Impal East District ki manung chana leiba awangsing dangasi pangthokiba pangwising unaba amada JCILPS ki co-convener Muhammad Khairidun Saha Moijing Mayumna hai chahi khudingi pangthoktuno lakpagum hadak chahigi oinasu awachingda lamjing maira Robin Hood laikhidabagi ningsing thoram pangthoknaba semchaba loire Manipur lengakna fongliba ILP gi rule ase JCILPS na yaningde lengaki oina kumja 1961 da base year ohele adubu JCILPS ki mekaidagi di kumja 1951 da base year ohenanaba wafam thamkibani ningsing thoram pangthokadoriba ase laikat pakhak nate tungda lakadaba mirol singi khalaga kumja 1951 da base year ohenanaba demand tawbagi saruk amani haina palladuna mahakna hai miyamgi apambagi matung ina taliba demand asi maya yaudraba kaigi matawgum lengakna thambiba asimak lebak thibani hiram asida CSO amadi lebak miyamna mateng pangsin bibaga loinana JCILPS na matamgi oina silakpa thorangda saruk yabiu loinana hauji Aadhar sembagi thabak paikhalakpada yelongmi nataba mitop singda Aadhar card pidnaba mari leinaba department na matik chaba section thorang lokhatpa mathauta lekai gi club maira paibi singnasu mitop khangdopagi thorangda punna thodang lomina si hainasu maakna phongdok makhatana social media da awaba taraba singi video pau share tawmina si haiba LMG gi ofam thamjige iramda Manipur chakwadan ji haiba taragadi social media da nataicha daba video upload tawbagi mahutta awana taraba singi video amadi pau oina share tawmina si haina like manje group ki secretary Ojit Chorak habamna phongdokre mit uraktabaga loinana lamboi khunang khong relief camp da laikhidrabi laimachanu gi apokpi da selamadi asa thakseng tengbang pibagi thoromda LMG gi secretary na ofam asi phongdokibane kumja 2023 gi May 3 dagi Manipur da Sin Kuki narco terrorist singna maitai da atamnana landarakpadagi kangpokpidagi lanjenaraktuna Impal West District ki lamboi khunang khong da hangba relief camp da changjapam loduna apokpi mamaga leminarakhibi supnagi chahi kunlom tangai ribi leisang tem laimachanu mitna duna uraktabadagi laikanaba ngamdana relief camp asimakta da laikhidre haibagi pautabadagi LMG gi mihut kangbu amana camp adu da satuna laikhidrabagi apokpa leisang tem ibemhalda sel oina lupa lising amaga loinana nongmada changdaba yadraba asa thakseng mateng pangkhibani tengbang khongsat aduda group asigi secretary Ojit Chorak kaibam publicity secretary Rakesh Naure finance secretary Kunjesor Mangsatabam assistant secretary Surendra Ningombam executive member Birla Salam member Ranjit Gurumayum Sobita Maibam Surjit ngangomna chingmana saruk yakhi hairi makha satarakbada nungtil pausegi chipong ama oiriba kangla paudagi lokhotcharaga thamjage Indo Myanmar border da rival chain resistance group singi marakta akan mamuong da khutokna kre hairi haukiba July anida Indo Myanmar border da leiriba Myanmar gi Phalam township ta military junta gi mathakta lan hauriba Chin National Defense Force CNDF amasong Chin Defense Force CDF ani gi marakta akan makhutokna kre masina maram oiraga Indo Myanmar border gi porous area singda chawna tangdu leita daba phibam ama mayokna bagal loinana mafam adugi refugee kaya ama Myanmar da nauna lanjenarakle hairi pawasina makata na hairibadi CNDF na unauthorized oibam ongda Myanmar khwathali village da checkpoint ama hangdoktuna mafam adu
control taunaba honarakibani thodok adudagi CDF amasung CNDF ki mayokta chauna ungkatnabaga loinana CNDF ki mekaidagi CDF ki stronghold oiriba tatawam amasung tuisirada drone attack chathaduna akan mamongda landaki Sin Resistance Group anigi marakta khutthoknariba mafam ase China gi militia singe yamna maru oiba amadi khulainu chingba sing miraibak pusilaknabagi yamna maru oiriba mafam amani mapalamdagi kuchu kalai kaya ase Myanmar gi Luang Talai district asi fauraga laklaga Myanmar gi rebel group sing asida yogadabani adubu hairiba mafam ase CNDF na control taunaba honarakpadagi nakal anigi barakta chauna khutthoknabagi thodok adu thokibani nauna khutthoknarakpa asina maram oiraga Myanmar gi refugee saniga nifuga manga Jokhawatha border check post asi fauraga Mizoram da chanchilakre marak asida Nagaland ki Konjak Union na Assam ki separatist group ama oiriba Alpha I de khudaktagi Myanmar ga lonriba Mon district ta makhoi gi activity khudingmak lepnaba akanba warning tawkre haidi